ꯑꯗꯨꯒ ꯃꯊꯛꯇ ꯂꯩꯁꯤ ꯋꯥꯏ ꯆꯦꯟꯖꯤꯟ ꯑꯣꯏꯅꯁꯨ ꯁꯤꯗ ꯇꯥꯛꯏꯁꯤꯅꯤ ꯃꯥꯔꯀꯦꯠꯁꯦ EMAꯒꯤ ꯃꯊꯛ ꯂꯩꯔꯦ, BOFꯒꯤ ꯃꯊꯛ ꯂꯩꯔꯦ, ꯁꯨꯄꯔ ꯇ꯭ꯔꯦꯟꯒꯤ ꯃꯊꯛ ꯂꯩꯔꯦ. ꯑꯗꯨꯅ ꯉꯁꯤꯒꯤ ꯃꯥꯔꯀꯦꯠꯁꯤ ꯆꯪꯒꯦꯗꯤ ꯔꯤꯇꯦꯁ ꯂꯥꯛꯑꯒ ꯃꯊꯛꯂꯣꯝꯗ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ. ꯑꯍꯥꯟꯕꯒꯤ ꯑꯁꯤ ꯇꯥꯔꯒꯦꯠꯁꯨ ꯐꯥꯎꯕꯗꯤ ꯀꯥꯔꯛꯄꯒꯤ ꯆꯥꯟꯁ ꯂꯩ. ꯁ꯭ꯋꯥꯏꯗ ꯁꯥꯏꯠꯋꯦꯁ ꯈꯤꯇꯪ ꯍꯧꯒꯠꯂꯛꯄꯗ ꯃꯨꯚꯃꯦꯟ ꯃꯆꯥ ꯑꯃ ꯐꯪꯉꯦ. ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯥꯏꯠꯋꯦꯁ ꯃꯥꯔꯀꯦꯠ ꯃꯆꯥ ꯑꯃ ꯂꯩ. ꯑꯗꯣ ꯇ꯭ꯔꯦꯗꯤꯡ ꯄꯥꯝꯕ ꯏꯆꯤꯟ ꯏꯅꯥꯎꯒꯤꯗꯤ ꯂꯥꯏꯚ ꯃꯥꯔꯀꯦꯠ ꯁꯨꯝ ꯊꯥꯖꯔꯛꯀꯦ, ꯐꯣꯂꯣ ꯇꯧꯁꯟꯕꯤꯌꯨ, ꯄꯨꯟꯅ ꯆꯪꯃꯤꯟꯅꯁꯤ. ꯁ꯭ꯇꯣꯛꯇ ꯆꯪꯒꯗꯕ ꯂꯩꯔꯒꯁꯨ ꯍꯥꯏꯕꯤꯔꯛꯑꯣ, ꯁ꯭ꯇꯣꯛꯀꯤꯁꯨ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ. ꯁ꯭ꯋꯥꯏꯁꯦ ꯚꯣꯂꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯊꯛꯀꯤ ꯀꯦꯟꯗꯜꯁꯦ ꯚꯣꯂꯨꯝ ꯌꯥꯝ ꯋꯥꯠꯂꯦ. ꯁ꯭ꯋꯥꯏꯗ ꯍꯧꯔꯛꯄꯒꯤ ꯁꯤꯒꯤ ꯐꯥꯁ ꯀꯛꯄꯩꯁꯦ ꯑꯁꯤ ꯁꯣꯝꯗ OI ꯆꯦꯟꯖꯤꯟ OIꯁꯨ ꯊꯥꯏꯀꯣ. ꯑꯁꯤ ꯆꯦꯛ ꯇꯧꯔꯒ ꯁꯥꯟꯅꯕ ꯉꯥꯛꯇꯅꯤ. ꯁꯤꯗ ꯏꯟꯗꯤꯀꯦꯇꯔ ꯈꯔ ꯍꯥꯞꯄꯅꯤ, ꯀꯦꯟꯗꯜ ꯍꯥꯞꯄꯅꯤ, ꯑꯗꯩ ꯚꯣꯂꯨꯝ ꯀꯟꯐꯥꯔꯃꯦꯁꯟ ꯀꯣ ꯂꯧꯒꯗꯕ. ꯚꯣꯂꯨꯝ ꯀꯟꯐꯥꯔꯃꯦꯁꯟ ꯂꯧꯔꯒ ꯆꯪꯉꯛꯀꯗꯕ. ꯁꯤꯗ OI ꯆꯦꯟꯖꯤꯟ OI ꯆꯥꯔꯠꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯞꯀꯗꯕꯅꯤ. ꯍꯥꯞꯄꯒ ꯁꯤ ꯍꯧꯖꯤꯛ ꯍꯥꯏꯔꯣꯝꯗ ꯂꯩ. ꯑꯗꯨꯅ ꯃꯥꯔꯀꯦꯠꯁꯦ ꯑꯩꯈꯣꯏ ꯗꯥꯎꯟ ꯂꯣꯝꯗ ꯁꯥꯟꯅꯕ ꯌꯥꯗꯦ, ꯄꯨꯠꯂꯣꯝꯗ ꯔꯤꯇꯦꯁ ꯂꯥꯛꯑꯒꯀꯣ, ꯃꯥꯏ ꯔꯤꯇꯦꯁ ꯂꯥꯛꯑ ꯍꯥꯏꯔꯣꯝꯗ ꯉꯁꯤꯒꯤꯗꯤ. ꯑꯗꯨꯒ ꯁꯤꯒꯤ ꯑꯃ ꯌꯥꯜꯂꯤꯁꯦ ꯁ꯭ꯋꯥꯏꯗꯒꯤ ꯍꯥꯏꯊꯔꯛꯄꯒꯤ ꯆꯥꯟꯁ ꯂꯩ. ꯁ꯭ꯋꯥꯏꯗ ꯄꯨꯠ ꯔꯥꯏꯇꯔ ꯀꯣ, ꯄꯨꯠ ꯔꯥꯏꯇꯔ ꯁꯤꯁꯦ ꯁꯤꯒ ꯃꯣꯏꯅ ꯈꯔ ꯍꯦꯟꯅ ꯂꯩꯔꯦꯕ. 2.79 ꯀꯔꯣꯔ ꯂꯩ, 1.73 ꯀꯔꯣꯔ. ꯑꯗꯨꯅ ꯀꯣꯜꯅ ꯍꯦꯜꯂꯒꯗꯤ ꯁꯤ ꯃꯥꯔꯀꯦꯠ ꯈꯔ ꯀꯣ ꯉꯥꯛꯇꯪꯗꯤ ꯇꯥꯔꯛꯄꯒꯤ ꯆꯥꯟꯁ ꯂꯩ. ꯁ꯭ꯋꯥꯏꯗꯒꯤ 24,150 ꯁ꯭ꯋꯥꯏꯗꯒꯤ. ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤꯗꯤ ꯃꯥꯔꯀꯦꯠꯁꯦ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯍꯥꯏ ꯂꯩꯁꯜꯂꯤ. ꯁꯤꯒꯤ ꯖꯣꯟꯁꯦ ꯁꯥꯏꯠꯋꯦꯁ ꯁꯤꯒ ꯃꯇꯦꯛ ꯑꯃꯗꯤ ꯄ꯭ꯔꯣꯐꯤꯠ ꯂꯧꯍꯧꯔꯦ. ꯁꯤ ꯂꯥꯛꯑꯒ ꯍꯣꯔꯦꯟ ꯁꯤꯒ ꯑꯃꯨꯛ ꯍꯥꯏ ꯂꯣ ꯌꯦꯡꯉꯅꯤ. ꯁꯤ ꯀꯣꯜ ꯔꯥꯏꯇꯔ, ꯄꯨꯠ ꯔꯥꯏꯇꯔ ꯀꯣ, ꯁꯣꯝꯗ ꯀꯣꯜꯅ ꯋꯥꯡꯕ꯭ꯔꯥ ꯄꯨꯠꯅ ꯋꯥꯡꯕ꯭ꯔꯥ ꯁꯤ ꯂꯣꯏ ꯆꯦꯛ ꯇꯧꯔꯅꯤ. ꯑꯗꯨꯒ ꯆꯪꯉꯛꯀꯗꯕꯅꯤ. OIꯒ ꯆꯦꯟꯖꯤꯟ OIꯒꯁꯦ ꯌꯦꯡꯉꯒ ꯁꯤꯁꯦ ꯃꯥꯔꯀꯦꯠꯁꯦ ꯑꯌꯥꯝꯕ ꯍꯥꯏꯔꯣꯝꯗ ꯂꯩꯔꯤ. ꯁꯤ ꯍꯥꯏꯊꯔꯒ ꯍꯥꯏꯔꯣꯝꯗ ꯀꯥꯕꯒꯤ ꯆꯥꯟꯁ ꯂꯩ. ꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯒꯦꯗꯤ ꯁꯤ OI ꯆꯦꯟꯖꯤꯟ OIꯁꯦ ꯑꯁꯤꯁꯨ ꯆꯦꯛ ꯇꯧꯔꯒꯀꯣ, ꯁꯤꯒ ꯑꯩꯈꯣꯏꯅ ꯀꯣꯜꯅ OIꯁꯦ ꯌꯥꯝ ꯋꯥꯡꯉꯗꯤ ꯃꯥꯔꯀꯦꯠ ꯇꯥꯔꯛꯇꯣꯏꯅꯦꯕ. ꯑꯗꯩꯗꯤ ꯁꯤꯗꯅ ꯑꯃꯨꯛ ꯄꯨꯠꯅ ꯋꯥꯡꯉꯝꯒꯅꯤ. ꯄꯨꯠꯅ 5 ꯀꯔꯣꯔ ꯂꯩꯔꯦ ꯄꯨꯠꯀꯤ OIꯁꯦ. ꯑꯗꯨꯒ ꯄꯨꯠꯀꯤ OIꯁꯦ 5 ꯀꯔꯣꯔꯃꯨꯛ ꯂꯩꯔꯦ. ꯁꯤꯗ ꯂꯩꯁꯦ ꯄꯨꯠꯀꯤ OIꯁꯦ. ꯑꯗꯨꯒ ꯀꯣꯜꯒꯤꯅ ꯄꯨꯠꯅ ꯋꯥꯡꯉꯒꯗꯤ ꯃꯥꯔꯀꯦꯠꯁꯦ ꯑꯞ ꯀꯥꯗꯣꯏꯅꯦꯕ. ꯑꯗꯨꯅ ꯃꯥꯔꯀꯦꯠꯁꯦ ꯁ꯭ꯋꯥꯏꯗꯒꯤ ꯑꯞ ꯀꯥꯏꯁꯦ OI. ꯁꯥꯏꯠꯋꯦꯁ ꯉꯥꯏꯍꯥꯛ ꯍꯥꯏꯖꯤꯜꯂꯒ ꯂꯩꯔꯦ. ꯆꯦꯟꯖꯦꯁꯀꯨꯝꯕ ꯌꯦꯡꯁꯤ. ꯆꯦꯟꯖꯦꯁꯀꯤꯁꯨ ꯍꯥꯏꯐꯦꯠ ꯆꯞ ꯃꯥꯟꯅꯩ. ꯁꯤ ꯒꯦꯞ ꯃꯅꯨꯡꯗ ꯃꯥꯔꯀꯦꯠꯁꯦ ꯌꯥꯝ ꯁꯥꯟꯅꯅꯤꯡꯉꯁꯤ ꯀꯩꯅꯣ ꯍꯥꯏꯗ OIꯁꯦ, ꯁꯞꯄꯣꯔꯠꯀꯤ OIꯁꯦ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯆꯥꯎꯅ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯅ ꯂꯩꯌꯦ. ꯄꯨꯠꯀꯤꯁꯦ 16 ꯂꯥꯈꯁꯀ 10 ꯂꯥꯈꯁ. ꯃꯥꯔꯀꯦꯠꯁꯦ ꯃꯊꯛ ꯆꯠꯄ ꯉꯝꯃꯤ. ꯁꯤꯒꯅ 9.48 ꯂꯥꯈꯁ, 7 ꯂꯥꯈꯁ ꯀꯣꯜꯒꯤꯀꯣ. ꯀꯣꯜ ꯔꯥꯏꯇꯔꯅ ꯋꯥꯡꯉꯒꯗꯤ ꯃꯥꯔꯀꯦꯠꯁꯦ ꯍꯥꯏꯊꯔꯛꯀꯗꯕ. ꯄꯨꯠꯅ ꯋꯥꯡꯉꯒꯅ ꯃꯥꯔꯀꯦꯠꯁꯦ ꯃꯊꯛ ꯀꯥꯒꯗꯕ. ꯁꯤꯗ ꯄꯨꯠꯅ ꯋꯥꯡ ꯂꯩꯔꯦ. ꯁ꯭ꯋꯥꯏꯁꯤꯅ ꯃꯌꯥꯏ ꯁꯥꯏꯠꯋꯦꯁ
7ꯒ 8ꯀꯁꯦ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩꯁꯦ ꯃꯌꯥꯏ ꯁꯥꯏꯁꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯦ ꯉꯥꯏꯍꯥꯛ ꯂꯩꯒꯅꯤ ꯑꯗꯣ ꯃꯥꯔꯀꯦꯠꯇ ꯌꯥꯏꯒꯩ ꯍꯥꯏꯊꯔꯒ ꯃꯊꯛ ꯆꯠꯄꯩ ꯉꯁꯤꯒꯤ ꯑꯣꯏꯅ ꯐꯣꯔꯃꯦꯠꯇ ꯂꯩ ꯑꯗꯨꯅ ꯄꯨꯠ ꯁꯥꯏꯠꯇꯗꯤ ꯑꯩꯈꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯗꯕ ꯍꯥꯏꯊꯍꯜꯂꯦꯅ ꯕꯥꯏ ꯑꯣꯟ ꯗꯤꯞꯇ ꯇꯧ ꯍꯣꯔꯦꯟ ꯃꯊꯛꯇꯀꯣ ꯃꯥꯏ ꯍꯥꯏꯊꯕꯁꯤꯒ ꯀꯣꯜꯂꯣꯝꯗ ꯂꯩꯔꯒ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯄ꯭ꯔꯣꯐꯤꯠ ꯂꯧꯒꯗꯕ ꯑꯌꯨꯛꯇ ꯀꯣꯜ ꯇ꯭ꯔꯦꯠ ꯑꯃ ꯆꯪꯕꯒꯤ ꯄ꯭ꯔꯣꯐꯤꯠꯇꯅꯤ ꯁꯤꯅ ꯁꯤꯁꯦ ꯋꯥꯏꯁꯦꯅꯤ ꯋꯥꯏ ꯁꯣꯝꯗ ꯍꯥꯞꯄꯤ ꯆꯥꯔꯠꯁꯦ ꯃꯊꯧ ꯇꯥꯝ ꯇꯥꯏ ꯁꯤꯁꯦ ꯁꯤ ꯍꯥꯞꯇꯅ ꯁꯥꯟꯅꯔꯨ ꯌꯥꯄꯣꯟꯇꯦ ꯏꯟꯗꯤꯀꯦꯇꯔ ꯍꯩꯔꯒꯗꯤ ꯄꯩꯁꯥ ꯇꯦꯠ ꯇꯦꯠ ꯇꯥꯟ ꯌꯥꯕ ꯑꯗꯨꯅ ꯌꯨꯝꯗ ꯐꯝꯅ ꯃꯥꯗꯤ ꯐꯖꯅ ꯇꯝꯃꯒꯀꯣ ꯁꯥꯟꯅꯔꯒꯗꯤ ꯁꯨꯝ ꯄꯩꯁꯥ ꯇꯦꯠ ꯇꯦꯠ ꯇꯥꯟꯕ ꯌꯥꯏ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭ꯔꯤꯗꯝ ꯑꯣꯏꯅ ꯐꯝꯃꯒ ꯏꯟꯇꯔꯅꯦꯠ ꯑꯃꯗꯤ ꯆꯪꯉꯅꯤ ꯐꯣꯟ ꯆꯪꯉꯅꯤ ꯅꯥꯋꯜ ꯂꯣꯠ ꯊꯨꯒꯥꯏꯒꯦ ꯇꯧꯔꯦ ꯊꯨꯒꯥꯏꯔꯒꯗꯤ ꯃꯥ ꯁ꯭ꯋꯥꯏ ꯐꯥꯎꯕ ꯍꯩꯊꯔꯛꯀꯅꯤ ꯁꯤꯒꯤ ꯔꯦꯟꯖꯁꯦ ꯆꯥꯎꯔꯥꯛꯅ ꯑꯍꯥꯟꯕꯒꯤ ꯁ꯭ꯋꯥꯏꯐꯥꯎ ꯑꯗꯨ ꯋꯥꯏꯁꯦ ꯀꯣꯜ ꯀꯩꯅꯣꯔꯣꯝꯗ ꯑꯃꯨꯛ ꯆꯦꯟꯖ ꯇꯧꯔꯦ ꯀꯣꯜꯂꯣꯝꯗ ꯑꯃꯨꯛ ꯋꯥꯡꯖꯜꯂꯦ ꯀꯣꯜꯅ ꯋꯥꯡꯉꯒꯗꯤ ꯍꯥꯏꯊꯔꯛꯇꯣꯏꯅꯤ ꯄꯨꯠꯅ ꯋꯥꯡꯉꯒꯅ ꯍꯥꯏꯒꯠꯄ ꯁꯤꯒ ꯑꯣ ꯑꯥꯏꯁꯦ ꯀꯣꯜꯒ ꯄꯨꯠꯀꯁꯦ ꯈꯦꯠꯅꯔꯛꯇ꯭ꯔꯦꯕ ꯇꯝꯃꯒꯗꯤ ꯌꯥꯝ ꯂꯥꯏꯕꯅꯤ ꯍꯩꯇ꯭ꯔꯕꯨꯗꯤ ꯂꯨꯕ ꯁ꯭ꯇꯣꯛ ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯗꯤ ꯍꯩꯆ ꯗꯤ ꯑꯦꯐ ꯁꯤ ꯕꯦꯡꯗ ꯁꯥꯟꯅꯒꯦꯁꯨ ꯌꯥꯏ ꯑꯦꯁ ꯕꯤ ꯑꯥꯏ ꯕꯦꯡꯗ ꯁꯥꯟꯅꯒꯦꯁꯨ ꯌꯥꯏ ꯁ꯭ꯇꯣꯛꯇ ꯚꯣꯂꯨꯝꯁꯦ ꯌꯥꯝ ꯅꯦꯝꯈ꯭ꯔꯦ ꯍꯥꯏꯗꯤ ꯚꯣꯂꯨꯝꯁꯦ ꯅꯦꯝꯃꯗꯤ ꯇ꯭ꯔꯦꯠ ꯇꯧ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯁꯥꯏꯠ ꯋꯦꯁ ꯂꯩꯌꯦꯕ ꯁꯦꯂꯔ ꯑꯣꯏꯔꯗꯤ ꯄꯩꯁꯥ ꯈꯔ ꯇꯥꯡꯉꯅꯤ ꯕꯥꯏꯌꯔꯗꯗꯤ ꯈꯔ ꯋꯥꯅꯤ ꯁꯦꯂꯔꯗ ꯍꯦꯁ ꯇꯧꯕꯗ ꯚꯣꯂꯨꯝꯁꯦ ꯌꯥꯝ ꯅꯦꯝꯊꯈ꯭ꯔꯦ ꯉꯁꯥꯏ ꯁꯤ ꯍꯧꯔꯛꯄꯩꯁꯦ ꯄ꯭ꯔꯣꯐꯤꯠ ꯈꯔ ꯂꯥꯎꯔꯦ ꯍꯥꯏꯗꯅ ꯁ꯭ꯋꯥꯏꯐꯥꯎ ꯁꯤꯗ ꯄ꯭ꯔꯣꯐꯤꯠ ꯖꯣꯟ ꯕꯨꯛ ꯇꯧꯍꯧꯔꯦ ꯉꯁꯤꯒꯤ ꯃꯥꯔꯀꯦꯠꯄꯨꯗꯤ ꯃꯊꯛꯂꯣꯝꯗ ꯑꯌꯥꯝꯕ ꯄꯣꯖꯤꯁꯟ ꯁꯦꯝꯕꯒꯤ ꯆꯥꯡꯁꯦ ꯑꯗꯣ ꯁꯤꯒꯤ ꯂꯥꯏꯟ ꯑꯃ ꯈꯥꯏꯁꯦ ꯁ꯭ꯋꯥꯏꯗꯩꯗꯤ ꯉꯥꯏꯍꯥꯛ ꯍꯥꯏꯊꯔꯛꯑꯅꯤ ꯁꯤ ꯂꯥꯏꯟꯁꯦ ꯌꯧꯗ꯭ꯔꯁꯨꯀꯣ
ꯍꯦꯜꯂꯁꯨ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯗꯩ ꯉꯥꯛꯇꯪ ꯍꯥꯏꯊꯔꯒ ꯑꯃꯨꯛ ꯃꯊꯛ ꯑꯃꯨꯛ ꯀꯥꯕꯒꯤ ꯆꯥꯟꯁ ꯂꯩ꯫ ꯐꯨꯠ ꯁꯥꯏꯗꯇꯗꯤ ꯌꯥꯔꯤꯈꯩ ꯄꯣꯖꯤꯁꯟ ꯁꯦꯝꯍꯟꯅꯤꯡꯗꯦ꯫